Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau Manipur Vidhan Sabha Kendra mangagi maraki mikhalda BJP na seat mari amasung independent na ama phangle Manipur da COVID-19 na naba miyoi ani ngarang nauna sikhibaga loinana laina asina sikhiba migi masing chani sure amasung Bihar da hana sarkar pairiba NDA na amuk hana sakti pairagani Laibak asina malemgi laiset oriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoi kya na su lantheng asida mai paknabagi damak Akasbani Imphal gi ipawgi khuthangda mipum khudingmakna araiba thawong ahum face mask uppa amaga phuttaruk lapnana leinaba mai mit amadi khutsa toina hamdoktuna taru tanana thamnaba apil tawri Manipuri film actress amasung Akasbani Imphal gi drama gi B high artist Rajkumari Hemabatina Miyambu COVID-19 dagi ngakthoknaba tangai fadaba niyom sing ngakna chatnanaba apil tawraduna hai Rajkumari Hemawati Devina mayambu khurumjari COVID-19 gi laichat chandokpa hengalakliba sigi yenglaga aikhoi khudingmangna virus asidagi ngakthoknanaba tangai fadaba niyom ahum ngakna chatminasi yumdagi mapan hek thokpaga face mask upsi mi amaga gi marakta phut taruki social distance thamsi aduga sapon amadi hand wash sizinaduna khutsa sengna hamdokpa kawroisi vaccine puthoktriba phawbudi section ba haibasina khwaidagi pharaba hidakni haiba mayamna henna khangbiraba wafam ase aikhoi khudingmakna ngakna chatminasi haijari mayambu amuka hana khurumjari Housing mapung oiba pau Manipur Vidhan Sabha Kendra mangagi maraki mikhalda BJP na seat mari amasung independent na ama phangle Singat Vidhan Sabha Kendra gidi BJP gi ginswan hauna lamba yaudan hana nakakhrabani thasi gi tareta pangthokiba Vidhan Sabha Kendra mari gi maraki mikhal gi ngarang vote masing thibada BJP na seat ahum amasung independent na ama phangkhre Kangpokpi jila gi saitu Vidhan Sabha Kendra da hana gi MLA BJP gi mirep ngamthang haukipna mahaki amata ngairaba lamba Congress ki lantenthang haukip tagi vote masing lising tarani thoi chani yangkhai taret henduna kakhi Congress mirep lantenthang haukipna vote masing lising tarani thoi chani merfudarani thoi phangbada sringamthang haukipna vote masing lising kunmari chawnga nifumapan phangki Imphal West ki Wangoi Vidhan Sabha Kendra da Housing Agriculture amasung Tourism Mantri oiriba BJP gi olukhoina mahaki khwaidagi naknaba lamba NPP gi Khuraijam Lokendagi vote masing chahum kunthani thoi henduna mai pakre Sri Lukhoina vote masing lising tara chama panyangkhai phangbada Sri Loken na vote lising tara chatre subna ahum phangki Thawbal jila gi Wangjing Tentha Kendra da BJP gi Paunam Brojena mahaki khwaidagi naknaba lamba Congress ki Moirangthem Hemantadagi vote masing lising ama chawng tara humdoi henduna kare Sri Brojena vote lising tara manga chahum kunma thoi phangbada Sri Hemantana lising tara humdoi chanipan subna nipan phangki Independent mirep sarang them manawbina vote chahum kunthama thoi phangki Zila asimaki Lilong Vidhan Sabha Kendra da Independent mirep Y Antasna Mikhal da Sauna mai pakre mahakna naknaba lamba Independent mirep amasung hanagi MLA Abdul Nasir dagi vote masing lising ahum subna humbudra nipan henduna kakhi Sri Antasna vote masing lising tara taret chama subna taruk phangki amaromda Vidhan Sabha Kendra sigi Congress mirep Muhammad Azizul Haq Khan na vote chamani phuni thoi khaktamak phangki Mikhala sida BJP bu chauna mai pakhanbagi damak miyam bu thagat pa phungdokladuna Mukhya Mantri N Biren na hai BJP gi wakhalon amasung Pradhan Mantri Narendra Modi gi thausil thaurang singda miyam na thajaba thamli haibadu Mikhal gi phol asina takle Manipur da COVID-19 na naba miyoi ani ngarang nauna sikhibaga loinana laina asina sikhiba mi gi masing chani sure Raijagi COVID-19 Command Control Room na ngarang numidang waram thokiba cherola mana hai haukiba pung kunmari da miyoi chani taramapan nauna COVID-19 positive oikhi makhoi sing adu manak nakpa COVID care center sing da thamkhre hairiba matam asida miyoi chani humbudra manga naba phagalaktuna apunba naba phagalakpa masing lising tara tere chawng kunthra mari sure naba pharakpagi sangsa da 34.3 ni
Hauzik active case lising home subna ni fuhumdoi leiri, masigi manungda general population gi miyoi lising ani chanipan tara mangani. Leibak sigi miyambu COVID-19 dagi ngakthoknaba tangai fadaba chana kanglon sing ngakna chanabagi matangda Pradhan Mantri Narendra Modi na hudokhiba jana andolan campaign Manipurda sumai pakna sathari. Miyamgi lusingba amadi sarkargi makok thongba official kiyana su campaign asibu mapung pahannaba miyamda tangai fadaba chana kanglon sing ngakna chananaba leptana appeal tawrakli. Imphal East Chief Medical Officer Dr. Laurembam Indira Debina laichat asidagi ngakthoknaba miyamda appeal tawraduna hai. Ngasigi COVID-19 ki pandemic sina Manipur gi miyamda achauba awaba ama ohele. Comorbid habidi hanegi anaba lairaba miyoi singna khwaidagi hena sui maroina diabetes, hypertension, kidney disease, cancer na chingba. Haujikti isa na bhab taminaba matamdu yamna darkar oire. Khut sa phajana sapona hamba, toina hamba, mask sizinaba, niyom chumna uppa amasung hand sanitizer toina sizinaba aduga amaga gi marakta fit tarukki distance thamba sina COVID-19 gi ngakthonabagi amata oiba pambai oire. Tabiriba pawase kasbani Imphal dagini. Bihar da hana sarkar pairiba NDA na amuk hana sakti pairagani. Handakta tangkak ahum thokna pangthokhiba Raijya Vidhan Sabha gi mikhal gi fol lauthokpada apunba seat chani ni fuhumdoi gi manungda NDA na sama kun manga fangduna absolute majority fangle. Birodhi Grand Alliance na seat sama tara fangki atay na nipan fangle. BJP na mikhala sida seat humbudra mari amuk hana fangbang amle, JDU na seat ni fuhumdoi fangle. Hindustani Awami Morcha amasung Bikasil Insan Party na seat mari All India Majlis-e-Ittihadul Muslimin na seat mga Lok Janashakti Party amadi independent na seat amamam phangki. Imphal da ngasi phongba pause singi maroiba pausingi damak hauzik Ngangom Kiran leire Kiran. Thagachari Nganthoi. Imphal ngasi phongba pause singi maroina phongnariba paukhara panbatar badi Manipur gi Vidhan Sabha Kendra marigi maraki mikhal gi fol lauthokpada BJP na sauna mai pakhiba masung COVID-19 gi mari lenaba pausing asin haibatai. Naharol gi thaudangda Kendra marigi by election da BJP na Kendra ahum da mai pakre Congress sauna mai thikre Lilong Kendra dadi Congress mireptagi notagi masing na hena phangkre haina banner headline tawduna mai paklaba candidate singi photo konana phongni. Sanalai bakta by election da BJP na ahum independent na ama phangkre Saitu Assembly Constituency ki polling station ahum da INC mirep ki vote ama phawu taramdre haina banner headline tawduna phongni. Bihar da India na absolute majority phangkre haba pawmasu pawche asiga hanbala mai da phongni. Irai pakta nauna miyoi ani siduna Manipur da COVID na siba chani yaukre miyoi chani taramapan na positive oire haina headline tawri. Sangai Express Manipuri da maraki mikhal da BJP na yamna chawna mai pakre wangoi da BJP gi lukhoi wangjing tentha da brojen saitu da ngamthang karaga lilong dana independent antas kakre haina banner headline tawduna phongli. LPG subsidy gi senpam ayamana sanglaktre haba pawamasu pawsi asigi ahanbala mai da phongli. Isel Express ta Kendra mari gi maraki mikhal da BJP na sit ahum phangkre maraki mikhal da BJP na sawna mai pakli basi miyam na lenga asibu thajaba thambi badagi ni haiba Chief Minister gi wafam na headline tawduna phongli. Pongna phamda by election da BJP na wangoi wangjing tentha masung saitu da mai pakre lilongi di independent na kakre haina photo ko na banner headline tawduna phongli. Pawsiguluna na Manipur Legislative Assembly da BJP gi sit kulhumdoi de hangat kre haiba pawmusu pawche asida phongli. Huyalan pauda maraki mikhal wangoi asida lukhoi lilong da wai antas khan wangjing tentha da brojen saitu asida ngamthang haukip mai pakre haina banner headline tawri. Maraki mikhal pangto kibe asising da paksana test taw mathok tare haiba pawmusu pawche asiga ahanbala mai da phongli. Imphal Free Press da maraki mikhal da Vidhan Sabha Kendra mari gi manung da BJP ne sit ahum phangle lilong da Nasir Lahore haina headline tawri. Morning Bell da COVID-19 da siba masing sani yaukre miyoi chamatarama panong na positive oiduna apano positive oyo masing lising kurmato yaugadore haina headline tawduna phongli. Sangai Express English da sikiwa masing sani shure nao paglapukit sang sada maripumari dasmik ahum mapan yaure haina ahanme lamai da phongli. People's Chronicle da antas na sarkar wa sawarkadra haibadu hojimaki oina lepri haina phongli. Manipur Mel da ningol sakobagi ngagi mela da ngagi mamal hong na phangangani haiba Fisheries Mantri S. Rajan wafam headline tawduna phongli. Nganthoi. Thagachari Kiran loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khutsa amadi mai mit taru tanana thamba haiba asamba thawang ahum asingak na chatpinaba amuk hana ningsingjari
अरोइबदा मरुइबा पाव अमोक मणिपुर विधानसभा केंद्र मंगागी मरकी मिखलदा बीजेपी न सीट मरी अमसुंग इंडिपेंडेंट ना अमा फंगले मणिपुर कोविड-19 नाबा मियोय अनि ngarang नौना सिखिबगा लोइनाना लैना असिना सिखिबा मिगी मसिंग चनी सुरे अमसुंग बिहार दा हाना सरकार पाइरिबा एनडीए ना अमुक हाना शक्ति पाइरगनी पाउ लोइजरे।